ngasi nungdaram phongba khena khena paukse singdagi maruiba pau khongkacharaga mayamda share tawjage ahanbada tha asigi tareta pangthokiba kendra marigi mikhalgi bot masing thiba loikhre kendra mari asigi independent mirep ama yauna BJP gi mirep ahum mai pakhre tha asigi tareta pangthokiba maraki mikhalgi bot masing thiba loisinkibaga loinana mai paklabasing laukthokre wangoi kendra da BJP gi mirep oikiba minister olukhoina mahaki khwaidigi naknaba lamba oidiba NPP gi mirep khuraizam lokenbu maithiba piduna mai pakhre wangjing tenta kendra gi oinasu BJP gi mirep paunam brojen mai pakhre lelong kendra da independent mirep oikiba y antas khan mai pakhiba loinana saitu kendra da su BJP gi mirep oiriba ngamtham hokipsu mai pakhre Imphal West Thobal amadi Kangpokpi district ki DC office sing da security gi akan section thorang lokhatuna ngasi ayuk pung 9 dagi bot masing thiba honaba matam lep khrabasu sindok sinjinda matam khara sangmana maram oiraga ayuk pung 9 makhairam tarakpa du waidagi bot masing thiba honaki Imphal West DC office da wangoi kendra gi bot masing thiki Thobal DC office tana lilong amadi wangjing tenta kendra ani gi bot masing thiki Kangpokpi DC office tana saitu kendra gi oina bot masing thiki wangoi kendra gi oina numijungba pung taragani thoirom taba matamda bot masing thiba loikibaga loinana BJP gi mirep o lukhoina mai paklei haba khangmangamkhi o lukhoina apunba voter masing lising taraga chanipan ga nifuga mathoi NPP gi mirep khuraizam lokena bot masing lising taraga chatruka kunga nipan aduga INC gi mirep salam joina bot masing lising manga ga chonga ga nifu phangbaga loinana notaramiyoi marfuga marina bot thadaramkhi o lukhoina ma ki khwaidigi naknaba lamba oiribe NPP gi mirep khuraizam lokendagi bot masing supnagi saniga yankhai ga trek tang henduna mai pakhibane mikhal mai pakhraba o lukhoiga DC office ta pangthokiba pawgi mifam amada mahakna hai lainga asida kendra gi miyamna thajaba thambaga loinana mahakpu mihut ama oina thagatkhiba asimakna kendra sigi miyamgi apambasing thabakto onthoknanaba hotnagani haiba yauna wafam kya su phungdokhi lelong kendra gi oina INC gi mirep ama independent mirep ani punna mirep ahumna lamba taunabagi manungda independent mirep y antas khana mai pakhre mahakna apunba voter masing lising 33 ka samgatar phangduna mai pakhi mahakna mahaki khwaidigi naknaba lamba oina independent mirep BJP lengak nasu sagoliba hanasu minister oiramlaba Abdul Nasir digi apunba voter masing lising ahumga humdraga nipan henduna mai pakhi wangjing tenta kendra da mirep ahumna lamba taunakibada lengak pairiba BJP gi mirep paunam brojena ma ki khwaidigi naknaba lamba oiriba INC gi M Hemantabu maithiba piduna mai pakhre mai pakraba BJP gi mirep paunam brojena apunba voter masing lising 15 ga satre ka kuntra ka teret phangduna mai pakhi ma ki khwaidigi naknaba lamba oikiba hangi minister M Hemantadagi apunba bot masing lising 1 ka kungani tho henki M Hemantana apunba bot masing lising 13 ga samaga taraga mga phangki independent mirep oikiba S Manaubina bot masing saniga marfuga taruk phangki kendra asida notada samaga marfuga humdoina bot piramki saitu kendra gi oinasu lengak pairiba BJP gi mirep ngamtham hawkipna mai pakhre ngasi nungthul pung ani phawbada Kangpokpi district ki DC office ta sathariba bot masing thibagi round mari suba phawbada BJP gi mere ngamtham hawkimna apunba bot masing lising 8 ga sahumga kuntraga mathoi phangduna ma ki lamba oiriba INC gi merep tagi mangzil thaduna sakhi INC gi merep oiriba lamting thang hawkimna hawjuk phawbada bot masing lising 5 ga nifuga nipan phangki hensu pauksi isna makhatana phungdorakle makha satharakpo oina yamna ngakningai oiba Manipur thokpa paw manamo sakhangdaba singna lona lauksal yaithokre LEWA ngarang ehing Thobal district ki lamdingi laukonda masakhangdaba miyoi singna wangjing khabakhong laikai digi laisram thoibigi khawdoktuna thamba lau sangam amagi manungda lauksal ama lona yaithokre haina lamding educated welfare association LEWA gi president S Ojina akan mamongda yaningdaba phungdurakli serol asina hai mamang sahidasu tampaki mafam kharadasu phawai mai thadokpagi thaudok thokibana maram oiduna laurok panthada laumi singi wakhal laita pangkhangandre hairi maram aduna district police na thabak khara paikhanaba aduga LEWA lamdingi makai digi su lamding wangjing lokolda maram sadana nomidang labukta law lokpa loidriba phawba mi leibiganu haina serol asina phungdurakli haina su paksisna makhatarakli makha satharak poina atienba maruiba pawmana ngasi covid na miyoi ani amasu laikidrei
ngasi kaksingi masagi sai yangkai nipan suraba miyo ama amadi Kaisampatiki sai humdra suraba miyo amasu COVID-19 maram oiduna Jennings Hospital laikhidraba miyo ani asi tharaga ngasi nungthil pung hom phawbagi manungda COVID na sian kiba migi masing punna miyo sani sukre haina su makha tana phungdorakli makha tarak poina pukning thawat ningai oiba yaba paw amanamo Chief Minister na traw amadi nerokada lupa lak yangkai khusina khre India gi hero I League ta state asigi mahut sinduna saruk yagadaba traw FC amadi neroka FC da state ki maikedi Chief Minister N Biren Singana ngasi lupa lak yangkai khusina khre Sport Minister Letpau Hokip yauna Chief Minister gi office ta pangthokiba thauramadu lupa lak yangkai edu khusina duna Chief Minister na saruk yagadori Sanaroi singna mai pak tuna lamdam asigi mingsat purakpa oirasanu hainasu yeipamangal piki hairi haina pauksi isna makata na phungdorakli makasa tharakpoina topa pawamana Standard Robert Hare Secondary School gi founder Landonina Dirajita lising kuntra mateng pangkhre kini animak yadaduna sinnabagi lairiba DDK Imphal gi stringer gi layengbada mateng oina bangasi Standard Robert Hare Secondary School gi founder gi imung manungna lupa lising kuntra mateng pangkhre senpa madu school asigi founder PH Landonina ma ki apokpa masum apokpida lupa lising kuntra adu khusina baduda Landonina phungdokibada paumi haibasi achumba puthoknaba amadi samaj asida kari thokli haibadu miyamda khanganana ba hotnabada achauba thodang lauri democracy gi makhong mari gi manungda amani hairibani ngasi phawbada political party amatana lakpidaba asi nungaitaba phawi haikhenasu pauksi sina makhatari pausi makhasa thraksa poina mapalam gi oiba vote ki su paw mayam share tawjarake Bihar visit toriba election gi matang dasu Bihar da NDA na majority phangnabagi masing dagi henkhre state 13 gi seat 59 gi maraki mikhal dasu BJP na sauna lit tawri seat chani ga nifugo humdoi leiba Bihar Vidhan Sabha gi tangkak ahum thokna October 19 November ahum amadi tareta pangthokiba mikhal gi vote masing thibada hujik phawbi oina NDA na mangzul thaduna majority oina bagi masing dagi hendokre hujik phawbada NDA na seat chama 19 gi mathakta lit tawri aduga Grand Alliance na seat chama ga manga romda lit tawri haina agency ki pauna hairi masina maram oiraga Bihar da amuk hanna NDA amadi masigi chungsinabana sakar pairakpa yabagi thajaba leire amaromda state 13 gi seat 59 gi marakki mikhal gi vote masing thibada hujik phawbada BJP na state kya sauna lit tawri by election asigi Gujarat pangthokiba seat 9 mak BJP na loina lit tawri Uttar Pradesh ta pangthokiba seat 8 ki marakki mikhal dasu BJP na seat 3 ta lit tawri Madhya Pradesh ta su ruling BJP na seat 19 gi manungda seat 10 da lit tawri Manipur thopa yamna ngakningai oiriba paw mana kaksing COVID-19 na sikhiba miyo ama health department na COVID-19 na sikhiba mi singi manungda sanbidre laikhidraba miyo asi COVID-19 na maram oiduna laikhidabani haibigi official oiba Sirol amasu numit asimakta additional deputy commissioner kaksingna Sirol amasu thoktuna Manipur Sarkar gi staff officer to chief secretary director general of police DGP principal health T Ranjit Singha IAS Nodal Officer Kaksing District Deputy Commissioner Kaksing ASP Kaksing CMO Kaksing Medical Superintendent Jiwan Hospital Kaksing amadi laikhidrabagi imung manungda copy tu tawduna khangankhi yamna angakpa ama oiribadi COVID-19 na miyo asi laikhidre haina mek sengna khangankhrabasu Manipur Sarkar gi Health Department ki Additional Director amadi spokesperson oiriba Dr. Khoiram Sasikumar mangang na numit khudingi Manipur da COVID-19 na positive oiba sikhiba masum discharge tawkiba migi masing mek sengna taktuna press release thokpa matamda Kaksing Jiwan Hospital COVID-19 na maram oiduna laikhidraba miyo asi Manipur COVID-19 laisana maram oiduna sikhiba miyo singi manungda salaktaba sini haina phungdorakli atopa pawa mana mo cabinet mifam pangthokre ngasi ayuk Chief Minister N Biren share lawduna state cabinet mifam pangthokre mifam aduda cabinet minister sing suna saruk yakhi mifam aduda maru oina khanakhiba wafam singdi autonomous district council ADC gi mikhal pangthoknaba hotnaba amadi hauji hangduna leiriba Manipur Public Service Commission MPSC gi chairman amadi member sing nauna khanbagi wafam singna maru oina khanaki hairi hana phungdorakli